Paujadi yamphok oiba maroi ba pau khara update tawjari. Rim semgatpagi namada huranba khutpu ama leirabra. Awang nungpoki amata ngairaba Medical College Regional Institute of Medical Sciences RIMS asi miui kharaki sandan pam oirabra aibagi asobo khodam sing leire. RIMS ki engineering cell leijarabasu RIMS manungda infrastructure development paikalipa thabak sing state engineering cell kaya amadasu mating panglibani. Haujik sakal iba building sing asi maung marin chumdana sare aibagi khodam kaya ekoi gi paumi singna chalobad uba phangle. Campus asida laiba nursing college ki building sing sabada DPR da piriba kanglon sing laktuna pangsada sajinbagi mami taram khe. Hairiba building construction asi TP cell ki makhada saba building ni aibasu khangbaga loinena hiram asiga mari lainana authority na miyang changhaudrabadi kanagi mangjabano haibasini. Phibam asida leingak na tuminna laithoklabadi tungda asoiba kaya thorakani. Tung koiba thausan sing semdona sangkat sagal iba thabak thoram sing asi munna yengchenbagi tangai fadaba adu haujuk mayoknarabani. Forest Department gi field staff singda nongmai kaptuna kihalakba condemn tawi DFO Thobal. Haukiba November chaichat kunmapanda Waitho Protected Forest ki manung chanba Yarbok block ki compartment number 8 ki chanam chanrok mapada mathau toba Forest Department gi field staff singda nongmai kaptuna kihalaki pathong adu condemn tawi amade thawong asi ain gi wang madini aina DFO Thobal debla laifak pun thaturak pa serol amana haire. Serol asin ahai haukiba November chaichat kun gani pand ain gi wang bada miui kharan ujale aiba akakna pa pau ama phangbadagi Forest ki staff sing changchin doni yengke matam adu usan khara yanthatlamba thengnakhe yanthatlaba usan sing adu laukthokna ba khonabada labor amani ma thautaba machine sing changbana mathangi numit ki ayukta amukhanna hairiba polam sing asiga loinana mafam adu changchin dona u sing adu laukthokna ba khonaringaida sakhangda pasina nongmai kapsilaktuna keherlakhibane thaudok adugi matangda Irilbung police station da FIR ambasu register tawkhe loinana forest offense nasu Thobal range forest officer da register ambus tawkhre thawung asi makatana mukhna tawbiganu haina chu serol asina makata nagle nagalamorom da covid na leikidaba patient sing mathau mangam pangthokpa sel lawroi handak covid positive masing yamkiba adu harau kumai khara leikiba dagine health department haujuk covid positive oiba masing asi lising kun manga sanga kunthra ga tarukne recover masing da lising kunithoi chama gomra ga nithoi ne active case da lising hom supna homdra sibagi masingna chani marfudra marine haujuk positive case da recovery gi case na hengalakle ngarang recovery case da sani kunthra manga ne positive case na samagani futaruk oike asum na recovery na asum hengalaktun full recovery lakadori bane sibagi chak mamang da khara hengatlami adubo ngasi no manini sida sibagi changsus taptharakle handak covid positive masing yamkiba adu maru oina kumbai harau khara leikiba loinana luhongbagi matam oibana chakoba matamda mai hangdoklaga chak chaminaba asina oigani hauzik Christmas amuk yausilakle amadi hena su ingchelakle maramaduna kharga hena section da bayadaba oi aikhoi gi haksang asi jarima bakai ingantana ba honaminasi lumbu sana lehenaba honasi khanauna dana ba honasi ising lumbu saba thakse ising asabana khanau tengthokpa sahi yamlaba singna ai wanta auraga inganba adu tawroise angang masa sing ingandaba yarima makai lok thungandaba maram leitana mapanda koicha chatloisi picnic sak chana batau khiroisi covid-19 ngaktokna ba niyam bahung ngangna chachi aina Dr. Rajona phangtokhe magna makhatana hai hauzik mafam khudingda hotel hanglabanina mai hangdoklaga achapot chabadagi su covid laina sandok halake hadakasi hena section ba oina aten ba survey ama tam ama chalaga tawkhe khwaidagi hena sigaliba RIMS Jenims Sija amati ras da chatlaga yengsenki adubo tijinbadagi phangliba report te sor honba warklaba matamda haibadi laina henjalklaba matamda hospital da bukhalakpa oina ayamba tawe lok layuk tawba khaktana positive oiba nate kok sikba atopa isa nungaitaba loina gadabane maramaduna isa nungairaktabaga test tawthokpiyo haina sumhakna phongdokhe maragasida Manipurda sama yangkai mga positive oire amana laikhitre chaliba pungkon mari asila Manipurda miyo sama yangkai mga nauna covid-19 positive oire miyo amana laikhitre aduga miyo chani humraum de laichat asidagi paduna discharge tawkhre aire haujuk pawda confirm case lising kunithoi chamngani pumanga sokre leikidraba mi ki masingna chani marfudra manga sure active case da lising ani chapan yakai mathoi leire atopa pau amadana
हानगी US President ahum volunteer oina miya mamangda coronavirus vaccine kaukre. US ki hanagi President ahum Bill Clinton, George W. Bush amasung Barack Obama miya mamangda vaccine kaukre. Masana jana COVID-19 vaccine kaukhibaga loinana miya mamangda vaccine adu sepoi aina promote taukre. Sana bagi pau amada Messi Barcelona dagi toklaba yana laire. Barcelona captain oina sanaramba Argentinian star Lionel Messi lagliba sambardagi Barcelona thadokpa yana laire. Barcelona ki president oina puramba Josep Maria Bartomeu na haukiba October da resignation pirakraba matung interim president oina thau puriba Carles Tasquet na hai. Barcelona ki oina haujik economy ki phibam jamna phatabana star player Messi bo jonthokna ba phirep lawre. Haujik phawda player singi January amadi July tha da pigadaba pe pithokpada problem thengnare. January kunmari da nauna khangadoriba anoba president ki mochu yengbatare. Haujik maki oina Paris Saint-Germain da sanariba Brazil star Neymar bo team masida purakna ba thorang lokalle. Lagliba June tha da Messi ki contract matam loigadorabani lagliba January tha asidagi mahakna pamjaba club ama contact tawa yaragani aina interim president Tasquet na kalan radio rek wanda phangdokre. Masagi chai kunthagom dai churaba Argentinian star Messi na Barcelona dagi toklaba matung Manchester City da jawraba yana lei haire. Agang senaba chahi humphuromgi nupi ama Delhi da pukhraga thiba khangdre. Sekmai makha laikai da leiba kontrakpam Bipin Chandra amadi mahaki nupi Khorodana makhoi angang senanaba chahi humpurom surabi Imphal East ki nongsomdagi Sagolsem ongbi tolika mapuroibal leikidraba Munal goba ama Delhi da pukhraga aukiba November 15 dagi thiba khangdana leire. Masigi matang danga sinongthil Yakairong Laichem Youth Club nongsomgi secretary Konjengbam Lamthelna Paumisingka unaduna phongtokibada Bipin Chandra amade mahaki nupi Kheroda achi doctor amadi nurse oibine. Tolika asiga imung manunggumna tinnabana angang senanaba pukhibani matam aduda nupi adu konthong wangmalana chalaloi. Jumda anumak lengda lehen kani haiba thajaba pibadagi November 6 Delhi da pukhibadagi November 15 da tolika angang tuition loba chatkibadagi thiba khangdra mangkhre aina mayumda pau pirakhe. Thiba jaba thikisi miyamda khangan biganu haibadagi numit 8 ni leirakibane. Haujik phaba thiba khangdre sarkar amadi CSO singna mateng pangbiyu. Chief Minister nasu state adugi mari leinaba singda pau phauna biduna mahakpo phangnana ba honabiyu aike. Maragachida tha asi kunthra mathoi phawba athingba thamkhre. Moriga tainaba Indo Myanmar ngamkhai da athingba thamlakiba adu makhatana chatliba tha asigi kunthra mathoi phawba sangdokre. Masigi matangda Myanmar gi Tamwu District Administration na Technopol District ki Deputy Commissioner da aiba jerol ama piraktuna khangalakre. Athingba asi Indo Myanmar Friendship Gate number 2 amade Indo Myanmar Friendship Bridge Gate number 1 da makhatana adumak chanakigani haire. Aruibada content sing asigi maruiba pau khara asiba pawdam jariba Manipur Local News YouTube channel lamadi Facebook page asidagi yengbiriba punamak pathakachari loinana channel asina dumda kanarabadi subscribe like and share tawba kawbi kanu punamakpu amukhana thakachari.